Bharati Airtel, Reliance Jio, amasung Vodafone Idea yaona leibak asida leiriba Telecom operator Singna Chahi Asigi Aroiba Sarukta Tariff Hengatlaklaba Yai hairi global brokerage firm Bernstein की report analysis paladuna money control की report amana hai chahi asigi December faubada telecom provider singna masa masagi tariff asi chada taradagi kun faubagi changda hengatlaklaba yai na leiri karigumba chahi amada amuk hanna tariff asi hengatlaklabadi masina hौखिबा chahi taruk asigi manungda tariff hengalakpa marishuba oigadoribane ningsingba yabadi mamang chahi gi July da company sing asina tariff asi chada kun manga gi changda hengatkibane 4G technology mapangal kangkhat hannapa amadi 5G technology expand tongnaba hotnabada achauba senfam kaya mathau tabadagi tariff da ahongba sing asi lakpani haina report asina makatari